Integrated Rural Development Service Organization IRDSO Wangjingna Indian Red Cross Society Thoubal District Khusamnaduna ngasi Malemgi Nupi Singi Numit ka mari leinana blood donation camp ama Thoubal District Hospital da pangthokre. Red is Life, Give to Gain haiba thim da pangthokhiba blood donation camp aduga mari leinana IRDSO Wangjing ki Secretary Nonibla Narengbamna haikibada asi hek ubakanda aikoi miyoibada hangoiba faubagi wakalon ama lainariba asi khara makai hanthahanba pandamda ngasigi thim asida katpagi thauram asi pangthokpani haibasi yamna maru oiba aikoina generation asi sembada yaudaba yadaba amadi hingbada gi mathau yamna tai haibasi khallaga ngasi numit asida katpani hairaduna katpiramba singbu thagatpa fongdokhi International Women's Day ga mari lainana pangthokhiba ngasigi katpagi thauram aduda nupa nipan nupi taret punna mioi tara mangana katki to IRDSO apadi akoigi Indian Red Cross Society Thoubal District aniga kusamnaraga akoi ngasi International Women's Day asi akoi palon pangthokjabani pangthokpagi ngasigi akoigi theme se akoina oina semjai maramde akoina Red is Life, Give to Gain haiba akoi theme da pangthokjai akoina Red is Life haiba se kai dino harakanda akoina si ubakanda mioiba akoina yamna hangoiba thuklawba phawba se akoina masigi akoigi masigi wakhalon se koi breakthrough ra tawjage haidana akoi Red is Life haina koi puthokjarapani akoi khudingmakta cheli adubu akoina nupigi menstrual cycle lakpa matamda akoi se yam hangoiba yam tabu zamoina yamna sigi maramda yamna hangoijaba phawba se akoina sigi menstrual cycle ki sigi pochimasuo akoina nupi singda uriba se yam yama koi generation se sembada koi yaudana akoina thabak yadaba aduga akoina miyoibana hingbada koi singi nawi punamok se gi loina mang mathau tai haibisi khallaga akoi ngasi wing the members singna amadi IRDSO ki team amasung Indian Red Cross Society na koi CP bagi dansi akoi si oina tawraga miyoibagi punsi kanbada akoi drop amamam samaru oi haibisi koi haije bogoloina na ngasi International Women's Day ka mai leinana akoi gi IRDSO amadi Indian Red Cross Society Thoubal kusamnaraga pangthokliba blood donation campaign da koi donor oibiba punamakku aini kai khumnaba uchari amadi matam khudingmakta akoi se punsi sang hingduna punsi kanbada mateng pangminasi haibase